पाउजदे युम्फम ओइबा मरोइबा पाउ खरा अपडेट तौजरी NRA na common eligibility test pangtokpada nipan suba schedule da chalaba loan singbo ayaba pirakpada ranjan na thangatkre National Recruitment Agency NRA na common eligibility test pangtokpada nipan suba schedule da chalaba loan singbo Minister of State Independent Charge Dr. Jitendra na ayaba pirakpada Lok Sabha ki MP Dr. R.K. Ranjan na thagat pa phongdorakle Hiram asigi matang da Lok Sabha ki MP Dr. R.K. Ranjan na phongdorakpada pangthokadurba test asina laibak asida leiriba candidate singna lengha ki thabak changbada mahanaba khudong saba kaya Hanglagani amadi Assam ki Barak Valley da khundariba Manipuri singna su Assam leigak na pangthokpa thabak lawbagi chayeng singda su mama lol oiriba Manipuri lon da thaba yaragani Article 347 ki makhada Manipur loan bo Assam ki Associate Official Language uhenna basu Union Government ki pongning singchalakle Nakalamarom da Manipur gi oina pung kun marida miyoi nifu kanipan positive oire samaga kuntraga marina discharge tawkhre amana laikidre Chaliba pung kun mari asida Manipur da miyoi nifu kanipan nauna COVID-19 positive oire miyoi sama kuntra marina laichat asida gi phaduna discharge tawkhre ngasi so miyoi amalai kanaba ngamdana laikidaba kaloina da laikidaba migi masing chahung kuntraga tare sukhre Health Department ki Assistant Director su oiriba department asigi wangang loi Dr. Khoirom Sasi Kumar Mangang na thadorak pacherol amana hai ngasi nauna positive oikiba miyoi nifu kanipan asigi manungda miyoi amadi Central Armed Police Force dagine makoi punamak tribal history leitaba miyoi ngaktane aire nauna positive oraklaba sing asi tharaga state asida COVID-19 ki apunba confirm case lising kuntaret sadruk nifu ga tharuk sukhre haujik phawbuda leina asidagi phakiba migi masing lising kun manga sadruk nifu ga taruk sukhre Haujik active case da lising amaga chatruk humpuga humdoi leire laichat asina laikidaba migi masing na sahung kontraga tare sukhre Haujik phawbuda laichat asidagi phakibagi chang chada marhudra nithoi dasmik taret taruk oire ngasi nauna positive oikiba miyoi sing asi Imphal West dagi kulumdoi Imphal East dagi taraga mari Thobal dagi mari Besnopur dagi mari Ukhrul dagi ani amadi Tengnopal dagi ama amadi Tamenglong dagi amane ngasi laikidaba miyoi aduna Imphal East district dagi Sahini pun nipan rom surabanu pani haire Cherula sina makatana hai Manipur Mental Health Helpline gi uina ayupung mapan dagi numidang pung mapan phauba 104 da call tawthuna tanaba yagani haire State asida COVID-19 na siba amadi positive oiba masing antharakba ga iroina da RIMS amadi JNIMS ki OPD servicing hangdoknaba warep lawkhiba leikre warep asi State COVID Coordination Meeting da warep lawkhibani haina Cherula sina haire Indian Panorama 2020 da khangatlaba aigi kona lamdam sigi puari oheuba yaba film ni tonthoi Yangai mathoi suba International Film Festival of India na kumja lising ani kongi oina Indian Panorama film khangatpada Manipur dagi film ani yawrakhibagi manungda aigi kona asi lamdam asigi puari oheuba yaba film amakhakni aina film asida saktam langlibi National Award di tonthoi na phangdokre ngasi Manipur Press Club ta pangthokba paugi mifam amada bhakna hai film asida yawriba khudingmakta ngasi gi credit asi pijaninge phajaba film ama puthokpada producer gi thodang asi yamna maru oi producer di kaya yamna tholakpa yai adubo film gi magun khangna amadi art ki magun khangna tholakpa producer di tangna thorakle maramaduna producer jokhat pa asi maru oi afaba director ama loinana artist singa wakhal chanana tholakpasu mathau tai aigi kona hariba film asi entertainment ki lamda natabida lamda masigi oina puari ohubu yaba film amakhakne masida yawdba messaging asi sin by sin yengba matamda masigi belu asi khangba ngamgane film asi miyamda yakan bina bagi khudong chabasu producer amadi director na pibiu aike film asi lamda masigi sagol poni da yumpam moiraga puthokpane film asi Dr. K Susila na producer oiduna Bobby wahengbam amadi mai paksana Haurongbam na director oibane story screenplay da mai paksana Haurongbam ne editor da Rajkumar Lalmani ne Kendra na ngak senba monument singda changbada akaknabam yoi masingi athingba ASI na lokthokle Culture Ministry ki Archaeological Survey of India ASI na Kendra na ngak senba monument sing mafam singda changbada akaknabam yoi masingi athingba leiramba adu lokthokle masi regional director sing amasung superintendent archaeologist singna Superintending Archaeologist singna December 19 da Archaeological Survey of India na pikiba Kendra na ngak senba monument mafam singda chanagadaba khwaidagi noba SOP singi matung inane
अदुबो नोंगमदा चखन बियाबा अपुनबा मियोय मसिंगदे जिला की डिस्ट्रिक्ट डिजास्टर मैनेजमेंट कमिटी की चेयरमैन ओरिबा डिस्ट्रिक्ट मैजिस्ट्रेट ना मरी लेनाबा सुपरिटेंडेंट आर्कियोलॉजिस्ट SA इन चार्ज सिंह तानरगा लेपयाय Th.Brinda Debida Women of the Year Mingthol Piragani Communist Party of India CPI Manipur State Council gi ngasi phamkiba mifamda drug ki lanting da thauna laina thabak tawbagi damag amati lenga ki thabak ko tawda pendaba utuna magonda piba gallantry award handok khibagi damag thaunaujam Brinda Debida Women of the Year Mingthol piba haina lemna khre haire amromda BJP lenga na Manipur ase drug ki makon onthok pire haina ngasi CPI Manipur ki secretary L Sotin Kumar na pami singa irabot babanda unaba amada phongdo khibaga loinana magna makha taraduna ngasi CPI gi khwaidi wangba local council kunthagani pan ki bifam ama phamduna haujik leiriba tawdok sing asi khanabata natana warip kya so lauke Manipur da haujik ana layeng ki amadi COVID-19 dagi kannaba thorang ki mhota COVID-19 karwar oina sangchin khre maside sunate jakhot thorang development ki namada chanda lambirom da onsille khunai asi hena mang tharak na bagi masa gam ohille handa ki assembly mifam winter session ki oina phamlaroi hariba asi election asibo phagi tahalle crore kun bitaret ki drug ki case ta senari pa drug ka kona na phaki balu khosai jawbo mara leite haiduna thadoki ba asi khwai dagi laibak thibane masibo laigak na higher court set pagi mauta mahakbo khongthang kya da kanaba khona ba asi Manipur bo drug ta laichura ba khunai ama ohen bada asobo thauthang laura bra haina mahakna hangke crore kya ki drug phaduna su manghankhiba asigumba lautuna pathong asena lekha kasi ki mawong da su drug ki kingpin jawra bra haina singnai masida singtam ani nungsina dana bagi wafam khakta pakthok chok thogalle ngasi phamki ba council ki mifam da left secular democratic force sing punsilaga front ama semtun anoba Manipur ama sembada khwaidigi chawba khongthang CPI na logane front asina drug corruption communal ki oiba wakhallona singba sing lantheng nagane January dagi March tha phawbada local level amadi district level da wakhal manaba sing amadi dal sing punsin atun akan ba khongjang changchin gari hadi su phongdokhe Dr. M Narana hai drug ki wafam asi tarai na lawba tawba yade amade housing assembly phamlaroi hariba asi election asi ba phagi tahalle Indian constitution na piriba state ke rules of procedure and conduct of business amade directive sing adubot loina kanthokle minimum the 50 seating anirak na dragon ahomlak phamlaba juyai aduba tha taru ki manung da amukti phamdaba yade aduba housing tawriba asida assembly asi no makhak da phambana dragana numit nini phamlaga loisin kiba housing na amuk winter session phamlaroi hariba si election tawriba si artha thoktre praja ki mute ni haiduna MLA sing khalakliba asi ki artha thoktre chumna tagi minister khakti ki decision tangai fadabani na approval launaba ki assembly asibo rubber stamp onthok pati myam ki lebak yamna thibane CPI na su janingde masi som chatharabadi constitution violate tawba tarakani haina makhata khe drug ki wafam da su war on drugs asi su praja sing na thajaramba adu haujikti penre kunai gin harol sing lamdam sibo bangan bada chawna mateng oir ba drug sing asi dabo thinglabadi haiduna CSO sing maira pai bi ima bel sing na Manipur punamakta haurbe yau asi na thairaga drug la lon bada hena kudong jaba phangba oina thokle Nagalamorom da positive oibagi chang hantarak pung kunmari ki banungda miyoi nifunipan positive oiki RIMS JNIMS ke regular OPD Hanglagani state asida COVID-19 positive oibagi chang hantarakpa asidagi RIMS amasuk JNIMS Hanagum regular OPD Hanglagani loinana district hospital singkisu OPD sing hangna bagi thabak lokotpa hokre Laichat asigi wangangloi amasung health additional director Dr. Khoiram Sasikumar mangagna thokpa cherol amagi matung inna ngarang health ki principal secretary na preside toraka maki office ta pangthu ki state covid coordination meeting da hospital ani asigi regular OPD hangna bagi wari pasi lauki bani haire mifam aduda health director RIMS amasuk JNIMS ki director Ministry of Health and Family Welfare ki senior regional director loina health department ki makok thongba official sensor ki haire panbajabadi hospital ani asida laichat asina maram oiraga emergency OPD khak hangla laki bani Baragasida Yabla Nungaiba Pao Amata First Division da pass to Nupimacha singda scooter amamam pikhre Assam government nagasi state da sig oina handak pangthokiba air secondary education examination da First Division da pass to rikiba Nupimacha singda Dr. Badikanta Kakati mere award makhada scooter amamam pikhre hariba mana asi state asigi mairoi lising konithoi chani ni phomangana phangkhe hariba award asi Assam government na handak haidokraba Pragyan Bharati scheme gi makhada pikhibane First Division da pass tawra khrabi mairoi sing asina
Mairoising asida scooter sing asi yenthokpada state government gi oina punna lupa crore 124 dasmik ahum sono sading tauki haire Bihar da sahi ahum khakta ngari panu Nupimacha ama Ejjat mangan bada chena banaha ama kotna farsi tawduna hatpagi dandi pikhre Bihar da sahi ahum khakta ngari panu Nupimacha ama Ejjat mangan bada chena ba masagi sahi kunmapan churaba naha ama state asigi Sanitpur district da based over Protection of Children from Sexual Offence Act Pokso ki special court na farsi tawduna hatnaba dandi pikhre aina agency ki pauna phongdorakle Court na sibagi dandi piraba equis na adugi maming Ramlan Maithok kawe police na apex court asida thagalakpa charge sheet ka mari lainana court asina tha kun mari chahi ani chupna trial sadharaklaba matung handakta equis asi rep tobagi maral leire haina conviction pi ki baga loina ngarang video conferencing ki khudangda sibagi dandi pire haina order ta ki bani haire Police ki case history matung ina victim oripan Nupimacha asi haukiba lising ani taragani pan ki June anida Samilpur district ki Manung Chanba Darming Jarai Police Station area dan Nupimacha asi sahi tare khakta ngariba mahaki mabungka laikai ki lampakta sana pathokmin nakhraga thibam khangtra mangkhibani haire victim asi namitu ki nungdak athengba phawda hanjilaktabadagi ibung manung ki mioising na thiba yaba thirabasu phangmandabada maram oidun sana pathokmin nakiba Nupimacha asi ki mabungna local police station asida missing report tauke report adugi matung ina police na babung asigi statement lawbada mahaki masanupi asi singna bamyoi amana sanafam dagi kauthoknaga pukhi haina phangdokhe statement gi matung ina police na koiti thirakpada manak nakpa mafam amada Nupimacha asi mathang nobet ki ayukta makhauri charam metpa amade private part sathina sokpagi dakphongga konana Mafi amata thongdana sina phangkhibani haibaso case history de palle aroibada content sing asigi maroiba pau khara asiba paudam jariba Manipur local news YouTube channel amade Facebook page asidagi yengpirba punamak bathagachari channel asina adomda kanarabadi subscribe tawbidriba singna subscribe tawbiramut loidana like and share tawbusu gawbigunu punamakpu amuka hana thagachari